Incredible Story Manipur ngasisu aigi nungsiraba viewersingidamak 2022 da release tawkiba action thriller the best tawba 13 Lives ki movie puduna laksari. Movie asina fangkiba rating khara pallabada IMDb rating da 10 gi manungda 7.8, Rotten Tomatoes da 85%, Metacritic da 66%, Google users na 83% like pikiba movie amani. Phare adudi mayam film gi samlapa wari pandabida movie rom da oina mai onsilasi. Movie asina haurakpada aikoina angang kharabu ground amada football sanaduna leiba adu aikoina uba phangi. Mafam asida leiriba angang khudingmak yamna nungsi sanana tinaba marupsing oirami. Makoising asigi maraktagi ngasi angang amagi birthday numit oirami. Maram asina makoigi coach ka loinana makoi street food amada asa athak tawduna leirami. Matam aduda angangsing adugi mafamda makoigi coach aduna hairei ngasigi birthday numit asi yamna special oiba numit ama oinabagi damak aikoi adventure oiba thabak ama tawsi. Aikoi pumnamak anakpada leiriba surung asida chatlusi hairami. Angangsing adudi karisu khantharuba tawdana makoigi coach aduna adventure da chatsi haiba aduda masasing adu aduki matik excite oirami. Aduga adventure aduda chatpada sijanagadoba pochai singbu makoina thaurang tawrami. Asigi matung angangsing adu makoigi coach ka loinana bicycle tawduna surung adugi maikaida chatlami. Adum oinamak makoisingi marakta angang amadi mayumda thabak lei haiduna chatpa aduda yawramde. Angangsing asidi surung asida lakpa asi moigi punsida ahanbani. Surung manung asida sangakpa matamda makoi aduki matik yamna haraurami. Aduna makoina surung manung asida chen chong tawduna yamna harauna sanga ami. Adubu matam asida makoina di khanglamde madudi makoina hujik changsilakpa matamda makoi surung asigi ahum suba chamber da leire haiba asi. Matau karamna makoina ahum suba chamber si phawba yongnaba changakhibano haiba makoina khanglamde. Surung asigi ahum suba chamber asi makoina sangakhiba mafam adudagi 1 kilometer gi sangda changshinduna leiribani. Hello friends, aisu game da yamna ngaujaba misak amani. Maram asina aina matam pumbada aigi isagi loksing sijanaduna matau karamna paisa tangani haibagi matangda hotnai. Maram asina aina matam pumbada 1x bet pu sijanai amadi international license oibada natana mafam asida khudongchaba kaya ama supiri. Aikoina mafam asida betting kaya ama tawduna withdraw tawba matamdasu support kaya ga loinana yamna laiba mawongda tawba yari. Mafam asida game kaya gi score predict tawduna real money kaya ama su tanbiyu. Hauzik T20 cricket su haukhre. Contest asida nangna saruk janabagi damak nasagi oiba 1x team amabu semduna pamjaba player kaya ama tawduna contest asida thamliba pricing haibadi Apple iPhone 15 Pro Max, Samsung Galaxy S24 Ultra, Sony PlayStation 5 amadi atay kaya amasu mafam asida price oina thamli. Aduga mafam asida atoba game kaya amasu leiri. Casino game, blackjack, roulette, black carrot and poker na singba game kaya amasu yauri. Adubu mafam asida aina khwaidagi pamjaba game di crash game ni. Maramdi crash game asi sanaba matamda magi rule asisu aduki matik yamna simple oi. Asina mafam asida winning tawduna paisa kaya amasu tanba ngami. Maram asina marupsingna registration tawba matamda aigi promo code asibu sijanabiyu amasung welcome bonus oina 66,000 fawbagi phangbagi khudongchaba asi mayamna lobiyu. Adudi fare mayam promo code amadi link adu aigi comment-da pin tawduna thamjaramlage. Adum oinamak makoising adudi manung aduda adumak yamna harauna chattuna leirami. Matam asida khanghaudana mapanda weather gi condition su aduki matik phalak amde. Mafam aduda khanghaudana nong su mangsilak ami. Aduga mafam aduda nong taba haurakhi. Mafam asida tarakliba nong asi isam samna surakpa nong di oiramde. Yamna akanba mawongda khak lawba tawduna handak Manipur da takhiba nong adugumna aduki matik yamna kanna leptabida churaklami. Nakal amaromda aikhoida amu ulai birthday tariba angang adu parents na ngasi asi masagi birthday numit ni haiduna asa athak cake na singba kaya ama angangsing adugi parents sing amadi laikai miyoi sing kaya ga tawduna masagi damak party ama sinduna leirami. Adum oinamag yamna luribadi hauzik phawba birthday tawgadoriba angang adu hauzik phawba mayumda halaktri. Angang adu ngaiba matamda makhoi sing adu yamna warami. Matam asida ngasai makhoiga punna chalhaudaba angang aduna magi parents adugi mafamda asumna hairei magi marup sing adu loinamak magi course aduga tawduna surung manungda loina changkhibani haiduna angang adugi wadu taba matamda
ꯄꯦꯔꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯟꯗ ꯃꯊꯥ ꯁꯥꯕ ꯑꯃꯗꯤ ꯃꯤꯄꯥꯏꯕ ꯍꯧꯔꯛꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯧꯖꯤꯛ ꯅꯣꯡ ꯀꯟꯅ ꯆꯨꯔꯤꯕꯅꯤ ꯑꯗꯨꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯏꯁꯤꯡ ꯀꯌꯥ ꯑꯃ ꯊꯨꯝꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯏꯁꯤꯡ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯦꯔꯦꯟꯠꯁꯤꯡ ꯑꯗꯨꯅꯁꯨ ꯈꯨꯗꯛꯇ ꯏꯃꯥꯔꯖꯦꯟꯁꯤ ꯁꯥꯔꯚꯤꯁꯇ ꯀꯣꯜ ꯇꯧꯔꯝꯃꯤ ꯏꯃꯥꯔꯖꯦꯟꯁꯤ ꯁꯥꯔꯚꯤꯁꯀꯤ ꯇꯤꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯔꯨꯡ ꯑꯁꯤ ꯇꯨꯔꯦꯟꯁꯤꯡꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯄ ꯏꯁꯤꯡ ꯀꯌꯥ ꯑꯃꯅ ꯃꯄꯨꯡ ꯐꯥꯅ ꯍꯧꯖꯤꯛꯇꯤ ꯊꯨꯝꯖꯤꯜꯂꯝꯃꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯒꯤ ꯗꯥꯏꯚꯔꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯗꯥꯏꯚꯔꯁꯤꯡ ꯑꯗꯨꯅ ꯐꯅ ꯁꯥꯡꯅ ꯆꯪꯗꯨꯅ ꯊꯤꯔꯕꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯉꯝꯗꯦ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯉꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯑꯍꯨꯝꯁꯨꯕ ꯆꯦꯝꯕꯔ ꯑꯗꯨ ꯌꯧꯔꯛꯑꯝꯃꯤ ꯑꯍꯨꯝꯁꯨꯕ ꯆꯦꯝꯕꯔ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯎꯈꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯗꯥꯏꯚꯔꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯥꯏꯚꯔꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯑꯗꯨ ꯏꯁꯤꯡꯗ ꯀꯨꯏꯅ ꯂꯩꯁꯤꯜꯂꯛꯄꯅ ꯁꯣꯛꯆꯤꯟꯕ ꯍꯧꯔꯛꯏ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ ꯃꯈꯣꯏꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯂꯝꯗꯦ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯄꯦꯔꯦꯟꯠꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯄꯦꯔꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯄꯦꯔꯦꯟꯠꯁꯤꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡꯕꯨ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯞꯄ ꯍꯧꯔꯛꯏ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯒꯅꯤ ꯐꯪꯉꯣꯏ ꯍꯥꯏꯕ ꯑꯗꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯦꯔꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯗꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯨꯔꯒ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯁꯨꯔꯨꯡ ꯑꯁꯤꯗ ꯏꯁꯤꯡ ꯍꯦꯟꯅ ꯊꯨꯝꯖꯤꯜꯂꯛꯏ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯊꯨꯝꯖꯤꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯆꯤꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯈꯜ ꯀꯌꯥꯒꯤ ꯄꯝ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯑꯉꯥꯡ 18 ꯂꯩꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯃꯗꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯚꯥꯏꯔꯦꯜ ꯑꯣꯏꯔꯕ ꯄꯥꯎ ꯑꯁꯤ ꯑꯇꯣꯞꯄ ꯁꯤꯇꯤ ꯑꯃꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯗꯁꯨ ꯐꯪꯉꯝꯃꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯑꯇꯣꯞꯄ ꯁꯤꯇꯤꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯁꯤ ꯀꯦꯐ ꯑꯃꯗꯤ ꯃꯥꯎꯟꯇꯦꯟꯁꯤꯡꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯐꯖꯅ ꯈꯪꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯗꯦ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯄꯨꯝꯕ ꯅꯣꯡꯒꯤ ꯏꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯥꯏꯟꯍꯣꯟ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯤꯕꯅꯤ ꯑꯇꯣꯞꯄ ꯁꯤꯇꯤꯗꯒꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯏꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯑꯃꯠꯇ ꯃꯥꯡꯍꯟꯗꯕꯤꯗ ꯁꯨꯔꯨꯡꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯏꯟꯍꯣꯟ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯪꯁꯤꯜꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯏꯟꯍꯣꯟꯁꯤꯡ ꯑꯗꯨꯕꯨ ꯃꯦꯟꯁꯤꯟꯅꯕ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯁꯥꯏꯟꯍꯣꯟꯁꯤꯡ ꯑꯁꯤ ꯃꯦꯟꯁꯤꯜꯂꯕꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯈꯔ ꯇꯞꯊꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯟꯕ ꯃꯇꯝꯗ ꯃꯇꯦꯡ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯀ꯭ꯂꯨ ꯑꯃꯠꯇ ꯐꯪꯕ ꯉꯝꯗꯦ ꯊꯥꯏꯂꯦꯟడ్ꯒꯤ ꯂꯩꯔꯤꯕ ꯗꯥꯏꯚꯔꯁꯤꯡ ꯑꯁꯤꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯊꯥꯏꯂꯦꯟడ్ꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯏꯪꯂꯤꯁꯀꯤ ꯒꯣꯚꯔꯟꯃꯦꯟꯠꯇꯒꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯝꯃꯤ ꯑꯁꯤꯗꯒꯤ ꯏꯪꯂꯤꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯥꯏꯂꯦꯟด์ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕ ꯗꯥꯏꯚꯔ ꯑꯅꯤꯕꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯊꯥꯔꯛꯑꯝꯃꯤ ꯗꯥꯏꯚꯔ ꯑꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯅ ꯔꯤꯛ ꯀꯧꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃ ꯑꯁꯤꯅ ꯖꯣꯟ ꯀꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯑꯃꯠꯇ ꯃꯥꯡꯍꯟꯗꯕꯤꯗ ꯁꯨꯔꯨꯡ ꯑꯗꯨꯗ ꯌꯧꯔꯛꯑꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯃꯤꯁꯟ ꯑꯁꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯌꯥꯝꯅ ꯐꯖꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯑꯁꯤꯅꯤ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯗꯥꯏꯚꯤꯡ ꯁꯨꯠ ꯁꯦꯠꯇꯨꯅ ꯀꯦꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯁꯣꯔ ꯍꯣꯟꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕ ꯑꯣꯏꯊꯣꯛꯂꯣꯏꯗꯧꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ
ꯑꯃꯁꯨꯡ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤ 800 ꯃꯤꯇꯔꯒꯤ ꯆꯥꯡꯗ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯗ꯭ꯔꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ 1600 ꯃꯤꯇꯔ ꯐꯥꯎꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯩꯔꯝꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯪꯂꯝꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯏꯟꯖꯤꯅꯤꯌꯔ ꯑꯃꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯋꯥꯇꯔ ꯄꯝꯞ ꯑꯃ ꯇꯧꯗꯨꯅ ꯏꯁꯤꯡꯁꯤꯡ ꯑꯁꯤꯕꯨ ꯆꯤꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯋꯥꯇꯔ ꯂꯦꯚꯦꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯛꯄꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯏꯟꯖꯤꯅꯤꯌꯔ ꯑꯁꯤ ꯄꯦꯅꯤꯛ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯟ ꯑꯃꯗꯤ ꯅꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯣꯟꯒꯤ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯗꯨꯕꯨ ꯏꯟꯖꯤꯅꯤꯌꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯔꯤꯛꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯏꯟꯖꯤꯅꯤꯌꯔ ꯑꯃꯗꯤ ꯔꯤꯛ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯟꯖꯤꯅꯤꯌꯔ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯔꯤꯛꯀꯤ ꯃꯐꯝꯗ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯆꯧꯕ ꯑꯋꯥꯕ ꯃꯤꯁꯜ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯤꯛꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯄꯥꯟꯗ ꯃꯥꯏꯄꯥꯛꯅ ꯄꯨꯊꯣꯔꯛꯄ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯥ ꯑꯁꯤ ꯊꯝꯂꯝꯂꯒ ꯔꯤꯛꯅ ꯖꯣꯟꯒꯤ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯖꯣꯟꯁꯨ ꯃꯥꯒꯤ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯗꯨ ꯎꯞꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯛꯏꯕ ꯑꯁꯤꯗꯤ ꯕꯦꯗ ꯅ꯭ꯌꯨꯁ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡ ꯑꯁꯤꯗ 1600 ꯃꯤꯇꯔ ꯂꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯃꯠꯇꯒꯤ ꯈꯨꯗꯝ ꯐꯪꯕ ꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕꯁꯤ ꯑꯣꯞꯁꯟ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯑꯣꯞꯁꯟꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯁꯨꯔꯨꯡꯒꯤ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯏꯁꯤꯡꯅ ꯊꯨꯝꯖꯤꯜꯂꯛꯄ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯣꯏꯗꯅ ꯊꯦꯡꯅꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯗꯥꯏꯚꯤꯡ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡꯒꯤ ꯕꯣꯗꯤ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯈ꯭ꯔꯤꯕꯁꯤ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯐꯥꯎꯕ ꯗꯥꯏꯚꯤꯡ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅꯁꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯃꯠꯇꯗ ꯊꯦꯡꯅꯕ ꯉꯝꯃꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯐꯪꯅꯕꯒꯤꯗꯃꯛ ꯊꯤꯕꯒꯤꯗꯃꯛ ꯆꯪꯁꯤꯟꯕ ꯃꯇꯝꯗ 1600 ꯃꯤꯇꯔꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯆꯪꯁꯤꯟꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯣꯡ ꯑꯁꯤ ꯂꯦꯞꯇꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯃꯅꯨꯡ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯅꯣꯡ ꯍꯥꯡꯗꯣꯛꯄ ꯉꯥꯏꯕ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯂꯨꯔꯕ ꯇꯟꯖꯥ ꯑꯃꯗ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯑꯩꯈꯣꯏꯗ ꯑꯍꯥꯟꯕ ꯎꯠꯈꯤꯕ ꯁꯥꯏꯟꯍꯣꯟ ꯃꯦꯟꯁꯤꯟꯈꯤꯕ ꯑꯇꯣꯞꯄ ꯁꯤꯇꯤꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯠꯂꯛꯏ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯒꯣꯚꯔꯅꯔꯒ ꯎꯅꯔꯝꯃꯤ꯫ ꯒꯣꯚꯔꯅꯔꯒꯤ ꯃꯐꯝꯗ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯤꯕ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯃꯥꯏꯀꯩ ꯍꯣꯡꯗꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯃꯔꯝꯗꯤ ꯗꯥꯏꯔꯦꯛꯁꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯕ ꯃꯇꯝꯗ ꯏꯁꯤꯡꯁꯤꯡ ꯑꯁꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯔꯤꯕ ꯅꯥꯀꯟ ꯁꯣꯝꯗ ꯑꯣꯏꯅ ꯂꯣꯏꯅ ꯆꯦꯟꯁꯤꯟꯈꯤꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯏꯁꯤꯡꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯂꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯃꯁꯤꯅ ꯍꯦꯟꯅ ꯆꯥꯟꯁ ꯋꯥꯡꯒꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯒꯣꯚꯔꯅꯔ ꯑꯁꯤꯅꯁꯨ ꯌꯥꯅꯤꯡꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯥ ꯑꯗꯨꯗ ꯒꯣꯚꯔꯅꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯐꯥꯔꯃꯔꯁꯤꯡ ꯑꯗꯨꯒ ꯎꯅꯔꯒ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯒꯁꯨ ꯈꯟꯅꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯅꯁꯨ ꯈꯪꯉꯝꯃꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯐꯥꯔꯃꯔꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯕꯛ ꯑꯁꯤ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯀꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯒꯗꯣꯔꯤꯕꯅꯤ꯫ ꯐꯥꯔꯃꯔꯁꯤꯡ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯥꯖꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡꯗꯒꯤ ꯐꯪꯉꯛꯀꯗꯧꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯖꯤꯟꯕꯤꯌꯨ, ꯂꯥꯏꯔꯕ ꯂꯧꯃꯤꯁꯤꯡꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕꯒꯤꯗꯃꯛ ꯅꯁꯥꯒꯤ ꯂꯩꯖꯕ ꯀꯠꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤꯁꯨ ꯄꯥꯝꯃꯨꯕ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯐꯥꯔꯃꯔꯁꯤꯡ ꯑꯗꯨꯅꯁꯨ ꯒꯣꯚꯔꯅꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯕꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯑꯥꯏꯗꯤꯌꯥ ꯑꯗꯨ ꯒꯣꯚꯔꯅꯔꯅ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯔꯣꯏꯕꯗ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯑꯆꯧꯕ ꯃꯦꯆꯤꯟ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯔꯤꯕ ꯂꯧꯕꯨꯛꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯆꯤꯡꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯒꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯍꯟꯊꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯗꯥꯏꯚꯤꯡꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯕ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯅꯨꯡ ꯆꯪꯁꯤꯟꯅ 2200 ꯃꯤꯇꯔ ꯐꯥꯎꯕ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯁꯥ ꯑꯃꯠꯇ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯃꯠꯇꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯁꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯖꯣꯟꯅ ꯂꯥꯏꯠ ꯑꯃꯒꯤ ꯃꯉꯥꯜ ꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯂꯥꯏꯠ
lightki mangan asi apikpa lambi amadagi lakpa mangan oirami mafam aduda yamna wana John amadi magi marup Rick makhoi anina changlakpa matamda makhoina nahan makai yamna wana thiduna lakliba angangsing adu mafam asida amata tekta kaidana leirami asumna leiramba asi uba matamda makhoi yamna nungairami adubu yamna nungaitribadi mafam asida leiriba angangsing asi matam kuina sada thaktana leirakpana makhoising asi chaklame haiduna ingit tawduna John amadi Rickki mafamda hairami matam aduda Nick amadi John makhoi anina angangsing adubu video namami aduga mapanda leihoriba mising aduda utnabagi damakni adubu angangsing asi haujik mafam asida adumak leiba tari maramdi oxygen mask yaudana makhoi mafam asidagi thokpa haibasi oithoktabani mafam aduda John na namiba video aduda angangsing adugi course aduna asumna hairami thoiba thodokсing asi aina maram oiraga thohalibani aina angangsing asibu adventure chasi hairubadagini hairami adubu angangsing aduna hairai thoiba thodok khudingmak course maran amata nate aduga mafam asida course leiramdrabadi aikhoi loina nahana siramlagani mafam asida mana aikhoida thongna hapiduna meditation tauba amadi aikhoibu mafam asida tekta kaidana leihanba ngamlibani video asi number loiraba matung Nickka John na asumna hairai matam khitangdi nakhoi mafam asida lengdana leiramu aduga mafam asida aikhoi atopa team ama laktuna nakhoibu loina mapanda soidana puthokani maram asina nakhoi mafam asida nakhoigi thongna adu hanba leitana lengdana leyu hairami makhoi ani mapanda thoklaklaga nungaiba pau asi mafam aduda leiriba miyoising aduda loina tamami angang khudingmak haujikti tekta kaidana mafam asida leire haiduna aduga mafam aduda leiriba miyoising aduda makhoi anina namakhiba video adubu yengami video adu yengba matamda makhoina sukhangami haujikti angangsing asi tekta kaidana leire haiba asi khangbada makhoi loinamak yamna haraurami adubu nakal amaromda Nick amadi John makhoi anidi harauramde maramdi makhoigi idea asi asoiba aranba amadi leire maram asina governor ga makhoi ani unarami aduga governor da hairami haujik angangsing asina leiriba asi surung asigi manungdani maram asina tawgadoriba thabak asi araibadi oiroi maramdi makhoibu aikhoina tekta kaidana mapanda puthorakpa haibasi yamna lui mafam asida leiriba isingi level asi aduki matik wangi masigi situation asida angangdi lairadana achouba engineer adu fawba panic oikhibani aduna mafam asida leiriba makhoising asi yamna pikpa angangaktani maram asina makhoidadi aduki matik khudong thiningai oigani nakal amaromda rescue team amana angangsing adugi ising amadi chanaba singbu makhoina leiriba mafam aduda purai aduga makhoiga loinana doctor amasu laktuna angangsing adugi masa adu check tawrami adubu makhoibu mafam asidagi lauthoknabagi damakti karigumba thorang amatadi paikhatri angangsinggi parentsing aduna governor gi manakta laktuna ngasi numit 12 suraba fawba masasing asi lauthokpidabagi damak wakatcharami aduga karigi damak haujik fawba masasing asi lauthoktribano hangami adubu governor na makhoisingi paukhum amata piramde adubu governor ribasing aduna parentsing adubu relax tawnaba hairami aduga hoji governor na sinduna angangsing adugi chana thaknaba makhoigi changadoba pochangsing khudingmak loina rescue team tawduna pisillibani aduga athuba matamda nakhoigi nasasing adusu loina mapanda lauthorakani haiduna hairami masidagi parentsing adu masasingda letter irami aduga diversing tawduna makhoigi mafamda lettersing adu loina pirami matang asida coach aduna khalami madudi pirakliba lettersing asida makhoigi mathakta parentsing asina yamna thina sauramlagani haiduna khalami adum oinamak matang aduda course aduna khalamba adugi ona tainabada parentsing aduna course adugi matakta aduki matik thagatpa phongdoklami maramdi makhoigi masasing adubu mathauna piduna haujik fawba tekta kaidana thambirambagini atopa nakal amaromda angangsing asibu surung asidagi lauthokpada mateng pangnabagi damak John amadi Rick na misak amabu mafam asida kaurami John amadi Rick na kauriba nupa aduna mafam aduda plan ama tawrami angangsing asi mafam asida loina wanthahalaba matungda makhoibu oxygen mask sijanaduna mafam asidagi lauthoraknaba haiduna hairami adum oinamak nupa asina hairiba wasing asi aduna di yaninglamde maramdi aduna thajarami angangsing asi makhoina wanthahanduna puthorakpa matamda makhoigi tholakpagi lambi mayaida soidana angangsing asi gyan tarakani maram aduna makhoigi masa asi hena panic oigani adubu matang asida John amadi Rick ki mafamda atopa idea amata leiramde matam asida aikhoina surung manung aduda amuk uba fangi mafam asida rescue team asi aduki matik thabak silami angangsing asigi sana thaknaba pochaising amadi changadauba potlamsing thindok thinjin tawbada asumna tawba matam asida diver ama angangsing
ꯃꯈꯣꯏꯁꯤꯡꯒꯤ ꯄꯣꯠꯆꯩ ꯄꯤꯔꯝꯂꯒ ꯍꯟꯈꯤꯕꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯊꯧꯔꯤ ꯑꯃ ꯄꯜꯂꯝꯃꯤ꯫ ꯄꯜꯂꯤꯕ ꯃꯈꯣꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯃꯥꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯁꯥꯕꯨ ꯅꯥꯟꯊꯣꯛꯅꯕ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔꯒꯤ ꯄꯥꯏꯞ ꯑꯗꯨ ꯅꯨꯡ ꯑꯃꯗ ꯁꯨꯖꯤꯟꯗꯨꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯧ ꯑꯁꯤꯗ ꯗꯥꯏꯚꯔ ꯑꯗꯨ ꯃꯥꯒꯤ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨꯗ ꯏꯁꯤꯡ ꯂꯤꯛ ꯑꯣꯏꯁꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯒꯤ ꯗꯥꯏꯚꯔꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯕ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯗꯣꯛꯇꯔ ꯑꯃꯗꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯃꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯉꯦ, ꯑꯗꯨꯒ ꯔꯤꯛ ꯑꯃꯗꯤ ꯖꯣꯟꯗꯁꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯑꯆꯨꯝꯕꯅꯤ, ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄꯨꯊꯣꯔꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏ, ꯃꯔꯝꯗꯤ ꯇ꯭ꯔꯦꯅꯤꯡ ꯅꯤꯡꯊꯤꯅ ꯐꯪꯉꯕ ꯗꯥꯏꯚꯔꯁꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯄꯦꯅꯤꯛ ꯑꯣꯏꯗꯨꯅ ꯁꯤꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯌꯥꯝꯅ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯔꯤꯛ ꯑꯃꯗꯤ ꯖꯣꯟ ꯃꯈꯣꯏꯒꯤ ꯑꯥꯏꯗꯤꯌꯥ ꯑꯗꯨ ꯒꯣꯚꯔꯅꯔꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯒꯣꯚꯔꯅꯔꯅꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯔꯦꯁꯀ꯭ꯌꯨ ꯗꯥꯏꯚꯔꯁꯤꯡ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯏꯟꯖꯦꯛꯁꯟ ꯀꯥꯞꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯀꯟꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯋꯥꯟꯊꯍꯟꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯀꯗꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏ ꯃꯌꯥꯝ ꯃꯤꯁꯟ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ, ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯔꯦꯗꯤ ꯇꯧꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯂꯧꯊꯣꯔꯛꯄꯗ ꯆꯪꯒꯗꯧꯕ ꯄꯣꯠꯆꯩꯁꯤꯡ, ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯤꯡ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯒꯤ ꯄꯦꯔꯦꯟꯠꯁ, ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯃꯝꯃꯤ, ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯦꯛ ꯁꯣꯏꯈꯤꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯅ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯗꯥꯏꯚꯔꯁꯤꯡ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯏ, ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯔꯤꯕ ꯑꯁꯤ ꯃꯇꯝ ꯑꯃꯈꯛꯇꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄꯨꯂꯞ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯨꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯆꯦꯟꯖ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄꯨꯂꯞ ꯄꯨꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯃꯨꯛ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯃꯔꯤ ꯄꯨꯊꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯔꯛꯇ ꯋꯥꯈꯟ ꯇꯥꯔꯛꯄ ꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇ ꯄꯟꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯉꯥꯡ ꯈꯔ ꯑꯗꯨ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯇꯥꯔꯛꯑꯝꯃꯤ, ꯑꯉꯥꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯟꯖꯦꯛꯁꯟ ꯑꯃꯒ ꯀꯥꯞꯁꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯟꯊꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯌꯥꯝꯅ ꯆꯦꯠꯅ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯃꯔꯤꯕꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯄ ꯉꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯁꯤ ꯗꯥꯏꯚꯔꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯕꯨ ꯄꯨꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯗꯥꯏꯚꯔꯁꯤꯡꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕꯤꯗ ꯑꯉꯥꯡ ꯃꯔꯤꯕꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯗꯥꯏꯚꯔꯁꯤꯡ ꯑꯗꯨ ꯐꯖꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯃꯤ 5 ꯈꯛꯇ ꯉꯥꯏꯔꯦ ꯃꯈꯣꯏꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯗꯣꯔꯤꯕ ꯑꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯑꯉꯥꯡ 4 ꯑꯃꯗꯤ ꯀꯣꯆ ꯑꯃꯒꯅꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯨꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯕ ꯍꯦꯟꯒꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤ ꯂꯦꯞꯇꯕ ꯌꯥꯔꯣꯏꯗꯧꯔꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜ ꯑꯁꯤ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯍꯧꯔꯛꯏ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯉꯥꯡ 4 ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯊꯧꯔꯤꯗ ꯆꯦꯠꯅ ꯀꯤꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯥꯏꯚꯔ ꯈꯨꯗꯤꯡꯃꯛꯅ ꯑꯉꯥꯡ ꯑꯃꯃꯝꯕꯨ ꯁꯦꯟꯅꯗꯨꯅ ꯌꯥꯝꯅ ꯂꯨꯕ ꯊꯧꯗꯥꯡ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯁꯣꯏꯗ ꯉꯥꯝꯗꯅ ꯑꯉꯥꯡ 3ꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ 4ꯁꯨꯕ ꯗꯥꯏꯚꯔ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯝꯃꯤ, ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯦꯟꯁꯤꯟꯕ ꯍꯧꯔꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯡ ꯑꯃꯗ ꯌꯥꯟꯗꯨꯅ ꯃꯁꯥ ꯑꯗꯨ ꯁ꯭ꯇꯦꯕꯜ ꯑꯣꯏꯅꯕ ꯃꯐꯝ ꯆꯥꯅ ꯂꯩꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯈꯨꯠꯇ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯁꯤꯟꯈꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯤꯒꯗꯧꯕꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤda ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛ ꯐꯔꯤꯕꯗꯤ ꯔꯤꯛꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯂꯩꯔꯤꯕ ꯗꯥꯏꯚꯔꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯁꯣꯟꯊꯒꯅꯨ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯗꯥꯏꯚꯔ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯔꯤꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯗꯥꯏꯚꯔ ꯑꯃꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ
ꯑꯗꯨ ꯌꯥꯝꯅ ꯁꯦꯞ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯟꯅꯔꯝꯃꯤ ꯑꯁꯤꯗꯒꯤ ꯃꯥꯏꯄꯥꯛꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯂꯧꯊꯣꯛꯄ ꯉꯝꯃꯝꯃꯤ ꯑꯗꯨꯒ ꯗꯥꯏꯚꯔ ꯑꯗꯨꯒ ꯀꯣꯆ ꯑꯗꯨꯒꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤꯁꯨ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯤꯝ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯁꯤꯗ ꯍꯔꯥꯎꯗꯨꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯤꯑꯣꯏ 18ꯕꯨ ꯌꯥꯝꯅ ꯋꯥꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯈꯣꯏꯅ ꯀꯟꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ